Ahanbada Maru Pau, Manipur Science Congress 2025, Manipuri Governor Ajay Kumar Bhalana, Manipur University da Hodo Cray. Lengon Dabi Pat Kanbada Ipaipu Singna Tambiram ba Waklol Amari Tona, Miam the Telan ba Ngangani Haina. Speaker Tes at the Button of Pondo Cray. Manipur da Furuma Sel Muknaduna, Laiba Makai, Equigi Mangzaba, Kaktan Oigani, Ing Tapa Purknaba, Equipuna Ponaminas Haina, Emele Kumukam to the Pondo Cray. Amadi. Kuki militant sing na bom yaung na nong may kaptarak ba mafam sing da lup taruk na satuna yang sing kray. Kurum jari, ISTV pau miyang tabiri bas mutaram nok jari, hauji pau sandok na pizari. Manipur University, Manipur Science and Technology Council, Mastek amasung Directorate of Environment and Climate Change na punna kusam na duna, December kunitoy fauba pangtokadaba Manipur Science Congress 2025, Kansipur da laiba Manipur University gi Main Auditorium da hauto kray. Science, Innovation and Climate Change haiba team da pangtokiba Science Congress asigi, haudokpagi tharam da Manipur gi Governor Ajay Kumar Bhala, Manipur University, Kansipur ki Vice Chancellor Professor N. Lokendra amasung Manipur Science and Technology Council, Mastek ki Secretary Kengu Juringla susaruk yake. Manipur University ki Oza Singh, Manipur Science and Technology Council ki Director amasung Official Singh, Directorate of Environment and Climate Change ki Director amasung Staff Singh loinana. Delhi, Jammu and Kashmir, Mumbai yauna tongan ba Manipur ki manung amasung mapanda laiba institution kaya ki mahiroi sing scientist innovator na chingba kaya susaruk yake. Tharomaduki manung channa Manipur Science and Technology Council na thoidok hendok pa thabak tawbagi damag miyoi ahumda Dr. Ibiaima Innovation Award, Dr. Prabhavati Science Popularization Award amasung State Science Communicator Award Wangkai Mayum Paikhomba, Adhikari Mayum Gitchandra Sarma amasung Sanjenbam Jugeshoda matang sitna lantoke. Governor Ajay Kumar Bhalana luchingduna President Member Singna Manipur Science Congress 2024 ge Souvenir amasu fongke. Tharomaduga mari lenana Manipur Governor Ajay Kumar Bhalana Manipur asi biodiversity na thanna leiba India da biodiversity gi lamda top state ama oiri. Sustainable future amagidamak aikoi natural resourcing karamna kangani amasung karamna sijinnagani khangba yamna mathau tai. Lamda masida scientist amasung researcher kayagi award palairi. Indiana Science and Technology ki lamda thoidok hendokpa achievement kaya purak pangamkre. Space ki lamda malemgi mangzil thariba leibak ama oirakpada natana artificial intelligence quantum energy na chingba kayagi lamda su khumang chaukshin na thabak tauri. Scientific solution lainaba local institutions sing amasung scientists researchers singna magul laiba publication putokpa amasung research ki lamda khong thangjin batai global warming climate change ki chaitheng phangliba matamasida karamna thengnagadagi haibasu nainaba mathau tai lamda masida biodiversity science and technology ki lamda tawriba thabak sing international journal sing da yawhannaba hotnagadabani haike. To our young researchers and innovators, I urge you to engage deeply with the challenges of our time. Let science guide your curiosity, innovation, shape your solutions, and responsibility anchor your work. Through sustained scientific collaboration and innovation, we can build a resilient, vibrant, and technologically empowered Manipur, one that contributes meaningfully to national development and global scientific progress. Lengon Dabi Pat Kanbada Ipaipu Singna Tambiram ba Waklol Amari Thona Miam the Chelen Bangangani Haina, Speaker Ts at the Burton of Hongdo Cray. Wafamasi Lengon Dabi Pat Haina Mington ba 2026 calendar Fong Bagithoram da, Speaker of Hongdo Kibane. Pat Asi Kanaba Sam Kiba Committee member Kayana Sarkyaduna, Brahmapur Begabati Lekai the Laiba Speaker Giyum the Pangtok Pathoramaduda, Ts at the Burton up Makataratuna. Para sigi manung da phaza mafam kaya leiri adubu mafam sing aduda sangnaba lambi leitabana miyam da yengan bagi khudong saba piba ngamdana lakle lambi asi semnaba committee ga tanaraga hotnagani loinana asigumba calendar asina miyam da ipaipu singi wakalol thauna na hongnana chelanba operation haike lengonda mi pat ki matang si sai takpi man lam sitin leiraba lam sin le madu mayam da chang yengman nungai na ba lambi ma di leitriba lambi du leito loina mafam du sengwa changda do mayam su wa leba aduna masi awat sing si
ꯃꯦꯟꯁꯤꯜꯂꯕ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯈꯤꯕ ꯄꯨꯋꯥꯔꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯃꯈꯣꯏꯒꯤ ꯂꯩꯉꯥꯛ ꯃꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯊꯧꯅꯥ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯇꯥꯍꯜꯂꯛꯄ ꯉꯝꯒꯅꯤꯅ ꯊꯥꯖꯩ ꯃꯅꯤꯄꯨꯔꯗ ꯐꯨꯔꯨꯞ ꯃꯁꯦꯜ ꯃꯨꯛꯅꯗꯨꯅ ꯂꯩꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏꯒꯤ ꯃꯥꯡꯖꯕ ꯈꯛꯇꯪ ꯑꯣꯏꯒꯅꯤ ꯏꯪ ꯇꯞꯄ ꯄꯨꯔꯛꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ ꯑꯦꯁꯤꯒꯤ MLA ꯈꯨꯃꯨꯛꯆꯝ ꯖꯣꯏꯀꯤꯁꯟꯅ ꯉꯁꯤ ꯗꯤ ꯔꯣꯌꯦꯜ 11 ꯌꯪ ꯁ꯭ꯇꯥꯔ ꯀ꯭ꯔꯤꯀꯦꯠ ꯀ꯭ꯂꯕꯀꯤ ꯀꯥꯡꯖꯥꯕꯤ ꯂꯝꯄꯥꯛꯇ ꯁꯤꯃꯦꯟꯇꯦꯗ ꯀ꯭ꯔꯤꯀꯦꯠ ꯄꯤꯆ ꯁꯪꯒꯥꯕꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ ngasi cemented cricket pitch ani sangabagi thoramda thangmaiban ACK MLA su oiriba Royal 11 Young Star Cricket Club ki president Khumukcham Joy Kishan Kangjabi Leirak Youth Club ki president Sapam Subhankarna Chief Guest amadi president oike thoramadu thangmaiban AC gi tongan tongan mafamdagi lakpa myoi sing amadi Royal 11 Young Star Cricket Club ki sanori sing su saruk yake MLA ke Joy Kishan makataraduna sports haibasi teamwork ni maramaduna sports na ekhoi masel nungsinahan batnatana haksang phali amadi lamsat sajat phajahale awaba tarba myoi singbu mateng pangse madu khaktana nungsinaba purakpa ngamgani manipur da ing tappa puraknaba honabada mahaki maikaida kesu achoba thodang logani furup kangluk ki marakta nungsinadanaba honaba myoi singi mayuktadi lepkani Manipur da cricket masana sit national amadi international thakta soidana sanaba ngamlakani haiba thajaba lei sanaroi singna sukanna honaduna mai pakpa mi ama oiba ngamnaba hotnasi mahaki maikaidagi su tongan tongan masana da pangba yaba mateng pangani haike Manipur da khundariba community khudima conflict to the involved over community tana conflict sem sang ni mangje dong atane adona akoi kudama shanti purana ba hona minasi kauthona ba nam su ta kali ngakpi ba nam su kali Manipur da peace honjalana ba akoi kudima hona minasi haibe sei masim tang appeal taw sake Sterasida thogriba irang asigi horofam oikiba torbung gram panchayat ki manungda lajenuraba IDP singna naungna masamasagi yumda hanjinduna kunda laitana ba hanjilakpa singda koki melten singna bom yauna nongmai kaptharak pamfam singda thawai mirel maitai lipun peace committee kanglaipak Manipur torbung victim committee thamna popi maira paibi United Women Development Organization Bisnupur district ki apunba kangbu amana koina satuna yengsin kre Lup taruki apunba kangbu aduna IDP singi yum da changduna awara pasing hangbaga loinana imung kharada makhoigi khudaki mathau taba polam sing su tengbang ke laikhidraba yaugna IDP ahungi imung da su chana thaknaba polam sing su mateng pangke Lup taruki spokesperson Paunam Sanahanbina Lanjenuraba IDP singbu lengakna ayaba piduna masa masagi mayum singda hanjannaba honaraklipa ing tappa hanjilaknaba afaba khongthangni adubo IDP singna yum hanjilakpada kuki melten singna bom amadi nongmai kaptharakliba yamna laibak thibani aduga asigumlaba kuki melten singi mathakta paliba pia lengakna action lokhatana leiribasi karikino haiba wahang hanglakli Resettle to ba haibasi lailo set abugi masal amakhak ye haidana khoi miyamna Manipur miyamna khorana ngairaga lei adubo khorana ngairiba thabak tu pangthorokpa matamda kukina amu hana bom thadar akanda lairiba mari rainaba department action lamta lokhataba haibasi di Manipur phallage Manipur lo chalage haibasi sapsana khale haibasi ki mai asengbo oi maramaduna lairiba Manipur ri settle tawrokpa matamda akai to thol leiba ase sina maram oidra makha tana leiba taragadi Manipur da lal sigi warosim porpa songa moi aduna Manipur miyam pumba amato ina lemina rakanda ri settle tawrokpa matamda apalai khudimo sigi mayokta khoi sap anaba khongjang ama punna sangsanabagi dama akhoi maserang tang punna tasanara kanda kari tawgadage haibado fireb lawmina Kaksing district ki Palelga thangnana leiba mall noi kuki khulda bom ama pokhairak padagi angang ahum bom na pan badagi sokle hari thodosi ngasi nungthil pung tarani thega minute fo mangarom chatpa duwai da thoki bani hari asokpa angang ahum adu Palelda leiba kuntaruk suba sector gi Assam Rifles ki hospital da pukatuna laikan nakre asokpa angang ahum adu gi manungda amadi phibam luna sokle hari thodosi karamna thoki bano haiba chap chaba khangdre Apunba Manipur amagi damak furup kayabu luching lamba maitaina mapangal khangson sontharakriba asi matau karamna no amadi kanglo furup kharana magi kaktagi oiba wakhalol ama khalakliba asina kanagi khujil thaurangno haibasi thidok mathau tare haina United People's Front Manipur UPF ke advisor El Jadumani nangase sahi tariat khuntak pat ningsing thaurangi manungda Guwahati da leiba Manipur basti da pangthokpada khana nainabagi tharamda haikre
ꯑꯩꯈꯣꯏ ꯑꯃꯨꯛ ꯈꯨꯟꯇꯥꯛ ꯍꯜꯂꯔꯣꯏꯁꯤ ꯍꯥꯏꯕ ꯍꯤꯔꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤꯕ UPFꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯦꯜ ꯖꯥꯗꯨꯃꯅꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯅꯥꯒꯥ ꯇꯥꯡꯈꯨꯜ ꯃꯤꯇꯩ ꯃꯩꯇꯩ ꯄꯥꯡꯒꯜ ꯀꯨꯀꯤ ꯍꯥꯏꯕ ꯂꯩꯇꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔ ꯑꯃꯒꯤꯗꯃꯛ ꯂꯩꯔꯝꯕ ꯑꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯐꯨꯔꯨꯞ ꯈꯛꯀꯤ ꯈꯟꯅꯔꯛꯄꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗ ꯆꯥꯎꯅ ꯁꯤꯡꯅꯔꯛꯂꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯑꯩꯈꯣꯏ ꯃꯁꯦꯜ ꯃꯆꯣꯏ ꯇꯥꯔꯛꯄ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗ ꯃꯥꯏꯀꯩ ꯀꯌꯥꯗꯒꯤ ꯁꯤꯡꯅꯕ ꯉꯝꯂꯛꯄꯅꯤ ꯍꯥꯏꯕꯁꯤ ꯈꯪꯃꯤꯟꯅꯍꯧꯕ ꯃꯊꯧ ꯇꯥꯏ ꯆꯍꯤ 7 ꯈꯨꯟꯇꯥꯈꯤꯕ ꯑꯗꯨ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯒꯝꯚꯤꯔ ꯁꯤꯡ ꯑꯃꯗꯤ ꯅꯔꯁꯤꯡꯍꯅ ꯑꯋꯥꯒꯤ ꯃꯈꯨꯠꯇꯒꯤ ꯃꯅꯤꯄꯨꯔꯅ ꯅꯤꯡꯇꯝꯂꯛꯈꯤꯕ ꯑꯗꯨꯅ ꯃꯇꯧ ꯀꯔꯝꯅꯅꯣ ꯍꯥꯏꯕ ꯈꯪꯃꯤꯟꯅꯁꯤ ꯍꯥꯏꯈꯤ Nadasi oiba maga identity ama sembratna honaba ukisina kukisingi oiba identity ama sembratna maga ikhalakna hotnaba aduna maramarga apunba manipurgi masakka kainakpa big brother ge role lokna ba maitesina karamba thoda logudri haiba achu wahanga ba ngasi thura apunba pot amada purga chinaga katpanga mamba maitesina sina magi shondarakpa phibam ama leibadagi rakari no ngasi tungan ga kaluchina tungan magi identity portiga identity da ikhalakna apunba manipurgi masakka achu botre amala isa haiba waklon sa akunina pagi matonga ड्रग की मायोक्ते स्टेट फोर्स ना संक्षिलकपा खोंजंगी सरुकम ओइना ngarang khergaw area dagi nupi ahum drug nomai amadi selga konana fagatpa ngamkhre makoi sing adudi Said Nejia Sultan alias MMA Jai Kuntra Nipal mangondagi heroin number 4 gram chamaka nifu seloina lupa lesing humudra samri tara amadi 12 bore DBBL shotgun ama phangbangam ke yungkhaibam Sonia Kobi amadagi gram humpu rongi heroin phangba ngambaga loinana WI tablet gram nifu humdoi fagat ke loinana kulakpam Farjina alias Gina Kobi nupi amadagi spasmo proxibon capsule chamga tarani toi phangbangam ke makoi ahumak Porompat police station gi manung chanba khergaw yungkhaibam lekai dagini Porompat police na FIR chanduna makhata na thijenba hokre hairi Amaramda tongan security agency sing forest department NCB amadi NAB ki apun bakang busingna nimit marini leptana sangshilakpa khongjang amada yaulen chepu amasung lamlai chingfai area gi LM block ta ekar chama taran palrom da tharamba popi pambi sing mangan kibaga loinana mafam aduda saramba loktang sang kunsu mai thadokre hairi Eastern Manipur Headquarter number 5 Charangpat ki makhada leiba Maitei Huyel Langlon Singtam Sanglen Sajal Academy Yairipok Bisnu Naha branch hangdokhibagi sei kuntra mapung pharakpagi rising day gi thoram ngasi Sajal Academy asigi Yairipok Bisnu Naha Pukri achoba mapal da leiba Sanglen da pangthokre Universal Friendship Organization UFO na sinduna Universal Peace and Love haiba motto da pangthokhiba rising day gi thoram maduda NSAL gi president Ananda Laishramna UFO na Maitei gi inat lining amadi yellow masana sing yokhatnaba amadi iramdam khunai gi damak lauriba thogdang kayabu singtharaduna UFO gi thongmi singbu thagatpaga loinana pungning thagatke spokesperson RK Tombishanana Maitei na taba tampaktana lo chanaba kuki singna taba chingdana lo chanadaba chingdana matik mayai leiraba khulai kaya sijina hanba tampaktana sitnana khongatpa lengak asigi achan mirai naiba thong yaningde phogak chawi khaida Maitei taba famdana buffer zone haina thamjin basi Maitei sing changba yadanaba sinbra chingnare miyang yawaba khangdaba michang mikhai naiba governor ni haike Manipur police Yauba apunba security force ki kangbu amana kamu amadi mapithel area da thiba humbagi thabak chathabada kg mapal lumba IED amaga loinana kapthokraba amadi kapayari ba nongmai maru kharasu phangle hairi sei humpumdoi suraba Manipur ge home guard ki tongan ba commandant general leitabana home guard sing awaba khudong chadaba kaya mayoknari haina Manipur home guard employees welfare association ki president yangne mangina paumi sing unava the phong do kre battalion singi commander sing amadi personnel sing yauna pangtokhiba paumi singa unaba aduda magna makha taraduna state khudingda home guard ki oiba tonganba commandant general leinari adubu Manipur gi oinadi ngasi phawba matam gi lengakna wa oina lobidre masigi mahutta Manipur police ki mathau chinba officer ani ki makhada chalaiduna leire haike magna makha taraduna English ngani kunmari gi January 9 da court na phawba tonganba home guard ki oiba commandant general ama thamnaba order thokpa leikre adubu ngasi phawba thabak to onthoktre tonganba commandant general leitrabanina home guard singi tolo phawba matam chana phangbangam re awada pa kaya
asi wakatfam leitre home guard singi awaba asi khangbiduna Manipur Home Guard Employees Welfare Association gi demand sing asi thabakta onthokfiu phongdoke ABBP Manipur State ki tramathoirak suba state conference thasi kuntaret tagi kunmapan phauba Manipur ki da leiba triple IT da pangthok lagani haina ABBP State Secretary Gautam Philemna Paumi Singh da phongdokre Manipur Press Club ta Paumi Singh unaba aduda magda maka taraduna conference asida Manipur da leiriba mairoi singi matangda khannabaga loinana tongan ba district singi college singdagi lakpa mahiroi chamanga henbana saruk yagani conference asigi maruoiba pandamdi khunai amasung leibak sebgat sagat pada youth singna logadaba thodang amasung makhoida henba pangal thongna matau karamna pigadagi haibagi matang khannagani conference asigi manung channa Manipur da hojik thokliba tangdu leita daba phibam asigi matangda peace rally amasu chatuna miyam hupna khannagani amadi conference asida ABBP gi national level da leiba tongan ba state singi mahiroi chamri rom henbana saruk yaduna amaga interaction su taunagani haike Namdulong Youth Club na chahi yangai surakpagi Golden Jubilee thoram pangthokre lekai ama kari karamba phibamda leiri haibasi lekai aduda leiriba club adugi phibam yenglaga khangnari bani haina MLA Thangjam Arun Kumar na phongdokre MLA Thangjam Arun Kumar na souvenir amasu phongke Namdulong Youth Club ki leikidraba founder member sing ikai khumnaba thau puramba secretary present sing da citation sing piduna ikai khumnaba utpana mapung oiba thoram oike Thoromaduga mari lenana MLA Thangjam Arun Kumar na makataraduna mana pamjaba lining chatnarabasu ishor haibasidi amakaktani maramaduna aikoi maikai kayadagi safu kaya pirakliba sing aikoi ningthina khangminaba changi Namdulong khulasi yamna liraba khul amani asigumba khulasina khundaraklaba tungda leikaigi khulgi damak chaukat thorang paikhatnaba lingkhat khiba Namdulong Youth Club na chahi yankai surakpagi Golden Jubilee thoram asi pangthokpada yamna nungaiba amadi hena thabak thoram kaya tauba ngamba orisanu haike Ati amagi awa talakanda madu nungai ba phongdoktona kauna karim nadana ekoi amatani ko o mioi kharana pataba torosu ekoi amaga maraktadi ekoi punamakti yengna banate ko mioi kharadana tawjabani ko aina adom gi wakhal lomda ekoi thabak tominaragadi ekoi na pami ba amato ba Manipur ingting laiba Manipur adu soidna fangadra khali ekoi punamakse Manipur se ingna tamna chingna laina hona bada ekoi punamakki responsibility lai ekoi punamak responsibility lominasi IMC former Deputy Mayor Maibon Phongmaina Namdulong Youth Club na chahiyan kai surakpa asi haujik amadi haugalaklibat harol singna matam aduda hawarkhiba mioi ahalamal sing adu kauroidabani makoina kari karamba pandam amada lingkhat pirambano haibadusu khangna tung induna thabak sing pangthokuma thautai haike Irawat Foundation Manipur na tha sigini panda Jain Manipur Dance Academy da phamki batare suba lomi singi poinu mi famna lamda masigi lomi singi yaifana ba amadi low shingubagi oiba kanglon singi matangda lawkiba warep tarani thoi sing adu Manipur gi Governor Ajay Kumar Bala da pishin baga loinana thabak oina pangthokna ba taksin khri haina Irawat Foundation Manipur gi President KS Gopen Luwangna paumi sing da phongdokre Pisin ki warol sing adugi manungda Manipur da tung koiba low singubagi thabak sing mai pak na pangthok na ba natural farming amadi organic farming gi thabak lokat pina ba sing amadi tampak da chap mana ba land use policy lehnana ba wafam sing yauri hari Horticulture amadi veterinary gi sector da laiba 2023, 24, 25 says they launch the Manipur Kanda Singibo Yen Manu San Sasan Mamsiki Moifuka Business Review Aduga Hingor Kuriba Maidan Torbo Kundum Tariba horticultural production Masisu Yamtuba da Moibuka review Habisima Koi Taxes of Masina Tragadi Manipuri put sovereignty Aduga environment chair Sumba Mamsika Laudragadi Yam the critical points in the hands of Kanda Koi Kai Masama, we forgot to know I have a point say, but stay focused on Kanda, Masi President say, Pangtok Sabani. Manipuri Lolbu India ki classical language ki thakta pukhatna ba sem khiba committee nauna semdok sadokre nauna committee asigi oina khallaba sing aduna Manipur gi governor na chairman oiragani art and culture ki commissioner na convener oibaga loina na chief secretary commissioner education as Manipur University of Culture ki VC art and culture ki director language planning and implementation ki director na chingba miyoi sing member oina committee asida yauri
Wakalol manaba apunba wama kanglay pakna matam sangna lamdam sigi amata ngairaba lol mitay lol asibu India ki classical gi thakta channaba khona duna lakiba adugi mahai oina hauzik paliba PR gi lenga kasina India ki classical language channanaba khongthang ama oina Commissioner Gyan Prakash Art and Culture na Chairman oiba amadi lenga ki mioi kaya yawba member tarahum duna saba anoba committee ama semlakpada wama gi Secretary Publicity Lamdamba Salamna Kuyek Pidun Tadorokpa Cherol Amana Pia Lenga Putagat Pafungdura Clay. Cherol Sinamaka Taraduna classical language da Chananaba Jobo Todang Lokiba MP Semba Sana Zauba Amadi Parliament Famda Wahang Oina classical gi Matang da Hankiba MP Bimol Akoi Jambusu Tagat Pafungdura Clay. Hauzi Pagmar Tana Aten Brampton Luxury. Free varicose veins consultation camp lakliba December ki tarik tara nipan dagi kun bhawba ayuki pung tara dagi nungthil gi pung ama bhawba free varicose veins camp pangthok chagadauri surgery tawdana amadi ahinglek tana endovenous laser treatment EVLT tawba oibana naba gi chang hanta li loina na dakpham su lehende adomna khongda singli chakthokpa gi layong asi leibiragadi khudong chaba silobi hongna pagi damak Caesar Hospitals Langkol natraga pizariba contact number asida pau phawi rakna baganganjari Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada Yeme makigano Azab thammo Sigi yumse next Pm-Istv na checksin na laksilaga thamgrabani ne Dadarang se juhar habaga amta kidarbo Asumna mayamna machalbu ngapshan dugum masigi yumasibu asoya ngan kokadabagi next Pm-Istv na ngapseli next Pm-Istv jor habati ngaktok na basembani German technology sina mana concrete katok na tinago matamda kapamul amuk hena hengaladli next Pm-Istv strength is in the quick Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Slopeland College of Teachers Education ki Master of Education M.Ed ki damak lakliba session 2025-26 ki admission taunanab ki damak akak naba seat kharagi khudong jaba pizari khudong jaba si lawbi haunaba ki damak makhada pizari ba contact number 9615965922 natraga aikoi gi email slopelandcollege@gmail.com da contact tawbiu Rek matung me mutaram nokchari makata ba pauda Dr. Chongtham Narendra na iba Giribala and Sister publication na puthokpa Manipuri gi ain gi puwari amadi Pauzel Legal History of Manipur haiba lairikama ngasi Kwakatil Moirang Pure lekai da leiba Dosriali Hall da hongnabi matung ina phongkhre Tharom aduda lairik ani asi aiba Dr. Chongtham Narendra na Manipur da ain akaknana amadi akhanana Manipur gi ain khaktagi khongatpa lairik irei leitaba asida Dr. N Tombina Legal History Manipur amukta iramu haibadagi research study ama tauraba matungda lairik asi ibane matung tabada su atopa scholar singna pauthok chauthokna taurakani haina khali ngarang haibasi khangrabadi ngasi haibasi khangba sunga yaroi aikhoi ngasi dagi hoba yaroi aikhoi kamaina leirammi haiba khangba darkar oi haike Writers Forum Imphal na Sinduna Naba Kumar Nongmai Kapam na iba angangi wari machagi lairik angangi taibang Manipur Press Club ke Loktak Hall da phongkhre lairik phongmagi tharamadu Writers Forum Imphal gi Vice President Irungba Masanta Hanagi President Lamabam Biramani na chingbana tharomapu oike lairik phongba duga mari leinana angangi khorirol gi taibang haiba hiramda Writers Forum Imphal gi founder member Rajkumar Bhushan na wangangke Thobal District gi El Sanjoy Kauba masagi chahi yankhai manga rom suraba mioi ama massive heart attack torpadagi thasiki tarama thoida Rims Road Leba Sky Hospital da pukhalakpadagi combo drug therapy tawduna punsi kanbangam khre haina Rims Road Leba Sky Hospital gi chief cardiologist Dr. Shamkishore Larik Ekbamna Paumusinga unavada phongdo khre Hospital asigi masak naiba Dr. Singyauna pangthokiba Paumusinga unaba aduda magna makha taraduna PCI tawdana combo drugs therapy tawduna mai pakiba sina patient adugi punsi kanbatan natana treatment ki sale su yamna hantanba ngamle kanagumba mi amana chest pain left arm pain sudden onset palpitation dizziness
breathlessness, sweating, nausea amasung vomiting na chingba thengnarabadi khudakta doctor ga tanaba mathau tai haike. Christmas kumaiga mari lainana Scout and Guides Tamelong District Association na miyamda lemna firol yanthokre. Christmas kumaina lakpada miyamda efa paujel pirakpaga loinana lubasina amata oiba amadi punsinbagi pandamda firol sing adu yanthokpani hairi. Hairok Kendragi Manung Chana Lairiba Kairembi Koklam Kaidagi Hairok Part 2 Thokchom Lekai Bazar Taba Intervillage Road Ki Lambi Matek Asi Sem Kibagi Matangda Lana YouTube channel Amana Local MLA Amadi Lambi Asibu Sem Kiba Contractor Bu Leibak Miam Dat Lan Wanaba Wanba Yaba Fazadaba Wahi Wata Kaya Haiduna Sandolak Babu Pen the Wafam Kaya Contractor Okram Babu na Fongdora Clay Taubalda Paugimi Fam Ama Pangsukla Duna Contractor Babu na Makatara Duna Sukriba Tabak Adugi Maramda Ningtina Kangdana Amadi Marilaina by Engineer Amazon Contractor Sing Amata Tana Birambat Taudana Lana YouTube channel Amana Local MLA Amadi Contractor Bu Lebak Miam Pumbana Lana Wanba Yaba Pazadaba Wai Wata Kaya Sejinaduna Pongdolakpa Asi Yamna Laibak Tibani Hiramasigi Matangda Senglok Haningi Natrabadi YouTube channel Adugi Matakta defamation suit Amadi legal gi oiba action fawba lorpayai haike. Jenims Blood Center da Nirmal Foundation ga kusam Nirmal Foundation na sinduna ngasi Marisuba Blood Donation Camp Jenims Blood Center da pangthokre ngasi blood donation camp adu da donor nifurom na saruk yaduna lem na EPK thoram adu da saruk yakiba DIPR gi director utamna lamdama sigi leiriba hospital se ngasi da kana gumba mi amagi e gi award pa leirakpa matam da e matik chana piba ngamna ba amadi hospital singda e marang kaina lehna na ba khona bada mi khudingmaki angamba e dan tawba haibasi yamna maktangai fadi haike. Jenims Blood Center da pangthokkiba ngasigi EP bagi thoram aduga mari lainana Nirmal Foundation gi General Secretary Samrai Lakpam Robin Sharmana mioi bagi e haibasi atainam hosinba yadaba posak ama oiribani maram aduna lamdamasida leminariba mioi singna angamba e gi mateng piba haibasi yamna maktangai fadi haike. VL Foundation Bengaluru na Manipuri Classical Dance da Goti Mayum Asarani Amadi Humanity Service in Mitei Religion da Angom Bembem da Ravindra Ratna Puraskar 2025 Pirakraba Anibu Ngasi Selendestel Amadi Bahujana Site Academy National Committee of India Manipur State na Selendestel Mini Studio da Harau Taramna Chambathoram Amagaloinana Taramna Okre Chairman Selendestel Amadi BSA Manipur State President Panjabum Lana Jitna Aikoi na hinglingi matam khara asida ai na toriba lam aduda imaleba ki damak kari kumba kharadi toramba mathau tai miye amana mai park laba matam da makhoi bu puning thogat piduna ai hen ba kaya tawrakna ba sogat pigadabani haike. Imphal West District ki manung dalai ba Tingri Youth Development Association ga AGC Manipur State ka khusam naraga charkhiba gas Sakthong gas asi matau karamna sijinagadagi amadi kudong thibadagi matau karamna section thorang lokhatkadagi haibagi matangda mass awareness cum training program ama Tingri football lampakta mass awareness cum training program ama pangthokre. AGC Manipur State ki manager SSJ Prakashna gas haiba asi nupi oibi singidi yamna maru oiba khangdaba yadaba amani sak thongnaba LPG gas asi sijinaba matamda ekhoina khangdabadagi soibadagi kudong thiba thongdok kaya thoklibani haike. The Namazuri University Department of Education has Sindhuna reimagining the future of education, interplay of human relations, institutional framework and technological advancement. Haibahiram da Dem College of Arts ke auditorium that Niminini Zatharakpa National Seminar Ngasiloshin Kre. Luchin Bagi Tharam da Organizing Committee Chairperson Professor Manilei Sartona. Hauziki matamda technology saukhalakpana mioibagi marakta mari lapthoknaraga technology ga hena nakshin khibagi mami ama urakli technology na mioibadagi hena haitoi singthoiba hen khiduna aikoina sota horabadi afaba tunglamchat oiroidabana olakliba mawong asiga sanaba mahimasing tambadasu awonba ama tangai phade khanbadagi thoromasi sinbani haike. Manipur Governor Namiyam the Thazaba Piki Bache Sigi Sajibu Cherau Badeg Hauraga, Ibudau Tangzin Kubam Togal Toba Yangani Haikiba Wafam, Luinana, Committee on Preservation and Protection of Kaubru Hill Amadi, Tangzing Hill Range, DC Bishnupur Amadi, SP Bishnupurga Luinana, Kuyek Pinakiba Point Manga, Lakadariba Sajibu Cherau Bat Nangna Batabakta on Tok
ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯉꯁꯤ CPP-KAT ꯒꯤ ꯁ꯭ꯇꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯋꯥꯏ ꯁ꯭ꯌꯥꯝꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯊꯥꯡꯖꯤꯡ ꯍꯤꯜ ꯄ꯭ꯔꯤꯖꯔꯚꯦꯁꯟ ꯗꯦꯒꯤ ꯑꯍꯥꯟꯕ ꯑꯣꯕꯖꯔꯚꯦꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯑꯃ ngasi Moirangi Ibudau Thangzing Laikolnungda Joint Committee Tidim Committee on Preservation and Protection of Kobru Hill and Thangzing Hill Range Ibudau Thangzing Laikolnungi Ingu Famnaiba Cherap Loisang Thangzing Seba Mandal Amadi Moirang Khamba Thwebi Dance Academy na Sinduna Pangthokiba Thoramaduda Wai Shyamna Makata na Phonglokibada ngasi Pangthokiba observation asi handak Pangthokiba asina ahanbo oiraga olakpa chahidagi leptana pangthoknaba honaragani loinana handagi sajibu cheiraubadagi leingakna committee amadi Manipur miyamda pikeba thajaba thabakta onthoktrabadi miyamga loinana makhal makha kya khongjang changsilakani haike Singkabase masi nananaba governor masamak na pikibe assurance to yamna thuna masi thabak to onthok piu aduga karigumba thabak to onthok tab taragadi CSO mayam sing asiga ingu phamna be sara loisang thangi seba mandan haibe committees na akan bo khongjang akoi lebak miyam ko kusam narakanda koi action laukhatkani asigi loina akoi ibudau thanging khubamda hanta cross jungsil laiba tawriba mayam sing asimusu athubuda Manipur gi government na masimusu lauthok pinaba haidana Manipur government amadi governor da ningsingjari Bisnupur District ki Thinungaida SBI Ningthaukhong branch na Sinduna Gram Chowpal gi thoram pangthokre thoram aduda yauriba khangai singna karamna bank ka samnaduna scheme kaya gi kanaba loduna saukhatpa sama sembada mateng oigani haibadu takhe Quad Writers Moirangna piba Marak Suba Khamba Thwebi Literary Award 2025 Manipur ge saknairaba writer Manawi da maki drama gi laidik thawai manga da pikre Quad Writers Moirangna Sinduna Ibudau Thangzing Moirangi Laikolnungda Pangthokiba Award Lantokpa Amadi Lairik Fongbagi Thoramaduda S Tombana Iba Ode to My Love Haina Mingthon Bat Lairik Amasu Ngasigi Thoramapu Singna Fongke Loinana Award Donor Tarahumdoi Da Organizing Committee ki Maikai Certificate of Appreciation Piduna Ikai Kumnabasut Ke Tungda Sahisi ki Oiba Fort Khamba Thwebi Literary Award 2025 Ngasigi Special Guest Oina Sarugya Kiba Ingu Khadrakpa Salam Ibo Chauba Amadi Functional Present Oina Susaruk Yakiba Dr. R.K. Nayan Sana Devi Anina Award Manawi that Lantoke. Nasige award to the Soul Citation Case Award Amandi Trophy na Chingmasing Yauri. How's Tanawi Power Equity Senior Sports Journalist Ben Tozam the Globe say. Manipur Weightlifting Association gi sahi yankai surakpagi Golden Jubilee Thorunga Mari Lenana ngasi degi club amadi unit kunma thoi gi nupa amadi nupi weightlifter samaga kunthani pana saruk yaduna nupa macha amadi nupi macha gi youth ki category nipan junior ki category nipan amadi men and women senior category nipan punna category kunmari da athoi ahen tanaduna pangthokadoriba kunmari suba sub junior youth kunmanga suba junior amadi kuntaruk suba senior state level weightlifting championship ngasi degi sai NCOE weightlifting hall tagel part ta haukhre haudopa Thoramda European Sports ki Secretary Naurem Pravin Singh Manipur Olympic Association ki President Sunin Elang Bamamadi Register of Society Manipur gi W Ibolna Thormapu Singh Oiki Championship asigi ngasi ahunumi ki pangdokiba nupa gi junior ki kilogram humpuda NCOE tagel gi El Bonina snatch ta kilogram chama clean and jerk ta kilogram taramanga punna kilogram sani taramanga thangatuna gold medal lauki sai ulogi ke ratanna snatch ta kilogram marfu taret clean and jerk ta kilogram chama punna kilogram chama ga marfu taret thangatuna silver amadi Thawbal District Weightlifting Association gi El Taibangan bana snatch ta kilogram humputaru clean and jerk ta kilogram marfu mari punna kilogram chama ga yankai thangatuna bronze medal lauki nupa gi senior gi kilogram humpugi pangtoki bada NCOE tagel gi en tomchong maiteina snatch ta kilogram chama ga tarani thoi clean and jerk ta kilogram chama ga nifu punna kilogram sani yankani thoi thangatuna gold medal lauki unit asigi El Bonina snatch ta kilogram chama clean and jerk ta kilogram chama ga taramanga madi punna kilogram sani taramanga thangatuna silver medal amadi Thawbal District Weightlifting Association gi El Taibangan bana snatch ta kilogram humputaru
clean and jerk kilogram marifu mari punna kilogram chamaga yankai thangatuna bronze medal lauki nupagi youth ki kilogram yankai truki pangto ki bada NSA Kumalampa ki LND na SNES kilogram humputra manga clean and jerk kilogram marifu tara mathoy amadi punna kilogram chamaga humputaruk thangatuna gold medal laukre KYPC gi S Ronaldo na SNES kilogram humputra ni toy clean and jerk kilogram marifu tara ni toy punna kilogram chamaga humpumari thangatuna silver medal amadi Sai Ulogi S Tyson na SNES kilogram humputara clean and jerk kilogram marifu tara mari punna kilogram chamaga humpumari thangatuna bronze medal lauki nupi gi senior gi kilogram nipunipan gi pangtoki bada Sai NCO Tagel gi TI Sanjuna SNES kilogram marifu clean and jerk kilogram marifu tara taru punna kilogram chamaga humputara taru thangatuna gold medal lauki KISCE gi K Nomitana SNES kilogram humputara clean and jerk kilogram marifu tara manga punna kilogram chamaga humpumanga thangatuna silver medal amadi unit asigi KH Luang Sanana SNES kilogram yankai taru clean and jerk kilogram humputra mapan punna kilogram chamaga kuntra manga thangatuna bronze medal lauki nupi gi youth ki kilogram nifumari gi pangtoki bada NSA gi KH Sapiana SNES kilogram nifumathoi clean and jerk kilogram yankai mari punna kilogram marifutra manga thangatuna gold NSK gi TH Lingthoi Sanuna SNES kilogram kuntra manga clean and jerk kilogram yankai punna kilogram marifumapan thangatuna silver medal amadi Thobal District Weightlifting Association gi KS Kalpana na SNES kilogram kulhumdoi clean and jerk kilogram kunipan punna kilogram yankai mathoi thangatuna bronze medal lauki nupi gi junior gi kilogram nipunipan gi pangtoki bada KISCE gi KH Luang Sanana SNES kilogram yankai taru clean and jerk kilogram putra mapan punna kilogram chamaga kuntra manga thangatuna gold medal lauki Thauram mapu oigiba Youth Affairs and Sports ki secretary Naurem Pravin na phongdokhibada Manipur se despite having very small area, very small population in comparison to other states, very limited infrastructures. Manipur da 1999 ki 5th national games se Thauram da tardi Manipur ki sports ki infrastructure si almost nil loramune adu subject 1999 da sagiba adugumba sports complex asi asidi manung da leiriba structures equipment mayam si sahi adugi matik lire upgradation darkar tai aduna asida training do bugi style angang makhaida pige do diet makhoi de pige do encouragement psychological support sigi mayam si quantum change am darkar tai Manipur ki sports na ngasi bauda national level conference khangde regional level conference khangde masi nainarakan the why Manipur is ahead of other states despite of so many limitations and harakan one reason is Olympic to medal porokna baki madugi pipeline madugi strategies madu sembagi kanudu kanna tawbani aduna sigi manung sida hojik akoi Manipur gi oina hojik fauda identify tawribsi sports discipline manga sigi manungda weightlifting si so aman Tara Sub MNC played cricket tournament ki ngasi sana ki ba match sing da YAC High School lamadi MPA Thaunongjam mai pakre Manipur Cricket Association MNC gi meng makhada ngamang tha gi tang kuntrete gi team taratren grubani thongna khairutuna Moijing Public Ground Thawal amadi Larenjam Public Ground sathariba Tara Suba MNC played cricket tournament ki ngasi Larenjam Public Ground sanaki bam match sa YAC High School na Young PG Union Lalambungbu ran chamaga marfu mangada maitiba pikibane match asida YAC High School na tos ngamduna ahanba batting tokibada over control doiga ball mangada wicket loina turaga ran chani ni punipal lauki masigi pakhumda anisuba batting tokiba Young PG Union cricket Lalambungna over taratereka ball amada wicket loina turaga ran humphum doi khak lauduna match asimaiti kibane match asida YAC High School gi sanaroi L Singajit na wicket ani amadi ran kunma pal lauduna man of the match ta khi Moijing Public Ground Thawal na sanaki bam match na MPA Thaunongjam na napsa kha Imphal bu wicket tarukta maitiba pikhi match asida napsa kha Imphal na tos ngamduna ahanba batting tokibada over kulumdega ball ahumda wicket loina turaga ran chamaga supna nipal lauki masigi pakumda anisuba batting tokiba MPA Thaunongjam na over kulumdega ball anida wicket marikhak turaga apiba target adu yauduna match asimai pakibane match asida MPA Thaunongjam gi sanaroi Ais Dhanasyam na wicket ani amadi ran kuntra manga lauduna man of the match ta khi
Taris Suba S.S. Mani Sharma Memorial 3rd Division Football League ki ngachi sanaki match sa USC Phayengna IBSA Ipsa Yumam Lekai bu Mighty Papi Kray Imphal West District Football Association gi meng makhada tha siki tang taratare gi team tarena saruk yaduna Pamyal Ground Pasoi Part 2 da sathariba Taris Suba S.S. Mani Sharma Memorial 3rd Division Football League ki ngachi sanaki ahanba match sa USC Phayengna IBSA Ipsa Yumam Lekai bu gol ama sino da Mighty Papi khibane USC Phayengi mai pakib ki gol adu ke Albisna match ki yankhani thoi suba minita sanki ani suba match ki sanaki bada UIPA Khaziri madi NISC Larinjam gol amabam chanaduna draw satkre UIPA Khaziri ki gol adu yaiphabana match ki niputaruk suba minita sanki NISC Larinjam ki gol aduna S Boris na match ki humpunipan suba minita sanki bane Kunithoi Suba Manipur Veteran Cricket Tournament ki ngachi sanaki match sa Young Physic Union W Lalampungna TCM DC Thongju bu Mighty Papi Kray Manipur Veteran Cricket Association gi meng makhada mamang tha gi tang kulumdoi degi tim kunma thoina group mari thongna khaidutuna Langthapal Public Ground chathariba Kunithoi Suba Manipur Veteran Cricket Tournament ki ngachi sanaki match sa Young Physic Union W na TCM DC Thongju bu wicket tareta Mighty Papi khibane match asida Young Physic Union W Lalampung gi sanaroi Hero Man na wicket manga lawduna man of the match ta khi Thangta Federation of India ki meng makhada tha sigi tang kunithoi degi kunmari phauba Karambir Nabin Chandra Bordoloi AC Indoor Stadium Saru Sarai Sports Complex Nalapara Guwahati da pangthokadoriba Kuntramathoi suba National Junior Thangta Championship ta saruk yarunaba Manipur gi nupa macha nipi macha sanaroi kunthar taret official mari punna mioi nipumathoi Huyen Lalong Thangta Association of Manipur Yumnam Huidrom na khankhre Yumnam Dijendrana nupa gi team coach Ahanthem Maya Sanuna nupi gi team manager Huidrom Kiran Kumar amadi Sagol Sem Samanandana Manipur gi team manager oina saruk yagani Sanaroi amadi official sing asi Huyen Langlong Thangta Association Manipur Yumnam Huidrom na sinduna mamang thagi tang kunthra dagi tha sigi tang kun phauba Thangta Sanglen Yumnam Huidrom da numit kuma thoini sumna chatharakhiba non residential coaching camp asidagi khankhibane Manipur gi sanaroi kunthra tre namadi official mari punna mioi nipuni ban saba team asi hayeng Guwahati gi damang Imphal thadoklagani Ani Suba BYO Trophy Manipur Open 5 Men Football Tournament ki ngachi sanaki match sa Yaripok FC na Nelson FC bu Mighty Papi Kray Bright Youth Organization BYO ang thagi meng makhada tha sigi tang taramari degi tim tarmapan group taruk thongna khairatuna BYO ground ang tha da sathariba Ani Suba BYO Trophy Manipur Open 5 Men Football Tournament ki ngasi sanaki match sa Yaripok FC na Nelson FC bu gol ani amada Mighty Papi khibane atopa match amada ang tha FC amadi Football Lovers gol amamam chanaduna draw satkre sathariba tournament asigi ngasi sanagadaba GML hata amadi 4-4 team gi match ta GML hata laktabadagi match sanakhidre Thagachari makha taba sanabagi paung pizari Golden Football Club Kiamgai na sinduna Kiamgai haibo makhong KYPC ground da chathariba ahanbat 9 side village open Golden Football Trophy 2025-26 ta KAO Kairau mai pakre atopa match amadana Haurebi FC amadi Saida Khergau team anina draw oikre Football Trophy asigi ngasi sanakiba ahanba match ta KAO Kairau na GFC Team B Kiamgai bu panjal ani amada maithiba pike ani suba match tana Haurebi FC amadi Saida Khergau team animakna apiba matamgi manungda panjal amata chanaba ngamdana match adu draw chatkre Manipur ki badminton sanaroi Mairaba Luwangna Bangladesh ta chathariba Yonex Sunrise Bangladesh International Challenge 2025 ki men's single champion oire hairi Humang haina mingthonba lupna sinduna Yorbung High School ground da ngarangdagi hauduna chathariba Humang Cup ahanba Manipur Village Wise Men's Open 9-a-side Football Tournament 2025 ta ONYC Okshu amadi YYC Yorbung maipakre
ꯑꯇꯣꯞꯄ ꯃꯦꯠꯆ ꯑꯃꯗꯅ ANLLK ꯁꯑꯣꯡꯕꯨꯡ ꯑꯃꯗꯤ INJC ꯅꯨꯡꯒꯣꯏ ꯇꯤꯝ ꯑꯅꯤꯅ ꯗ꯭ꯔꯣ ꯑꯣꯏꯈ꯭ꯔꯦ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇꯤꯝ ꯀꯨꯟꯅ ꯁꯔꯨꯛ ꯌꯥꯔꯒ ꯒ꯭ꯔꯨꯞ ꯃꯔꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯇꯨꯅ ꯆꯠꯊꯔꯤꯕ ꯀꯞ ꯑꯁꯤꯒꯤ ꯉꯁꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯁꯥꯟꯅꯈꯤꯕ ꯑꯍꯥꯟꯕ ꯃꯦꯠꯆꯇ ONYC ꯑꯣꯛꯁꯨꯅ SRC ꯔꯤꯂꯤꯐ ꯀꯦꯝꯞ ꯒ꯭ꯋꯥꯜꯇꯥꯕꯤꯕꯨ ꯄꯥꯟꯖꯜ 2-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈꯤ ꯑꯅꯤꯁꯨꯕ ꯃꯦꯠꯆꯇꯅ ANLLK ꯁꯑꯣꯡꯕꯨꯡ ꯑꯃꯗꯤ INJC ꯅꯨꯡꯒꯣꯏ ꯇꯤꯝ ꯃꯦꯠꯆꯀꯤ ꯑꯄꯤꯕ ꯃꯇꯝ ꯂꯣꯏꯕ ꯐꯥꯎꯕꯗ ꯄꯥꯟꯖꯜ ꯑꯃꯠꯇ ꯆꯟꯅꯕ ꯉꯝꯗꯅ ꯃꯦꯠꯆ ꯑꯗꯨ ꯗ꯭ꯔꯣ ꯑꯣꯏꯈꯤ ꯑꯍꯨꯝꯁꯨꯕ ꯃꯦꯠꯆ ꯁꯥꯟꯅꯈꯤꯕꯗꯅ YYC ꯌꯧꯔꯕꯨꯡꯅ PKFC ꯁꯦꯛꯇꯥꯕꯨ ꯄꯥꯟꯖꯜ 1-0ꯗ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ ꯃꯔꯤꯗꯒꯤ ꯑꯋꯥꯡ ꯄꯣꯁꯪꯕꯝ ꯈꯨꯂꯦꯟ ꯕ꯭ꯔꯥꯏꯇꯔ ꯀ꯭ꯂꯕ ꯄ꯭ꯂꯦꯒ꯭ꯔꯥꯎꯟꯗ ꯆꯠꯊꯔꯛꯈꯤꯕ ꯐꯔꯁꯠ BC Trophy State Level Men's Open 9-a-side Football Tournament ngasi final match sanakre Brighter Club awang posangbamna sinduna pangtokkiba final match aduda John FC Achanbigaina Arshrat FC Kairangbu goal ani amada thoiduna winner oikre Ultra Trail du Mont Blanc World Series na Ultra Trail Running Marathon da Manipuri macha ahumna destination yauduna medal fanglakpa ngongkibaga loinana makoibu taramna okpagi thoram ama sanaroi singa sigi imung manung amadi kalik singna Imphal International Airport ta taramna okre Thailand gi Chiang Mai da pangthokiba thoram aduda saruk yakiba awang kunau maning lekai dagi advocate ki Amrit Kakwa Laishram lekai dagi Vernol amadi Thangmiban Sinam lekai dagi Tes Manini championship adugi matangda advocate ki Amritna Masana si Asia Pacific ki oina world major amani hairiba competition singa sida makoi ahumak apiba matamgi manungda lamthungpham yobagi damak medal asi phanglakpane competition asi lanai oina chatlaga saruk yarubani masigi matungda 42 km sangba Chiang Mai International Marathon da su saruk yakhe marathon aduda su Vernol na pung mari da lotion bangamke mak masana pung mari ga minute yang kai taruk ta lotion bangamki aduga test manina pung manga ga minute kun taruk ta lotion bangamke masigi competition asi yauna bkhona bada chahi amarom preparation tawi haike haujaroi bada maroi pa amukana pizari Manipur Science Congress 2025 Manipuri Governor Ajay Kumar Bhalana Manipur University da haudokre Lengon dabi pat kan bada ipai pu singna thambiramba waklol amadi thauna miyam da challenge ba ngongani haina speaker TI Saitaberta na phongdokre Manipur da furuk masal mukna duna lairiba makai aikoi gi mangjaba khaktang oigani ing tappa purakna ba aikoi punna khona minasi haina MLA khumukcham Joy Kishan na phongdokre amadi kuki militant singna bom yaungna nomai kaptharakpa mafam singda lup tarukna chatuna yengsinkre nasigoina dia sibina pizaba pau matang solution jare mieng tabiri ba singba mukahanna kurum jare